Kamjong District Indo Myanmar border the labor jet choro namli amadi wangli da chatharaki ba attack ado external aggression natte haibase yabangam loi haina khunja singna phongdorakli garang kokomi MNFCC amadi IPF Manipur yauna lamdam asigi ching amasung tampaki loop singna khulsing adu da chatuna yingsin khiba amadi tengbang polap sing khushinabada wafam asig khunja singna phongdorakibani Paumi Singh yauna chatkiba yengsin khongchat adu ngarang ayu pung 8 lom tabada Imphal dagi khongsan ba hokibani timaduna khulsing adu da changduna yengselubada jingsong phai hairaga sukhangna ba jet choro khulda khwaidagi hena amanga ta thoklamba thengnaki khul adu da yum kunrom mai thadoklam khibaga loinana gari kaya amasu mai thadoklam khi mafam adu da leiramba khunja singna phongdorakpagi matungina attacker sing aduna church ki pot chai yauna yum dagi selamadi atei potlam kaya amasu lut tawduna pukhi numid adu da kiana b amasung PDF ki cadre Marfu Romna Myanmar gi Maikai dagi laktuna Maikai ani ahum dagi nongmai kapsilak laba matung RPG kapsinduna landa ba horakibani thodok adu da thawai hingna ba lanjena khiba nupi angang amadi ahlaman kayang asisu masa masagi khulda halakpangamdana ukrul amasung kamjong da changjafam lawduna lainadi hairi jet choro khulda oiramliba fibam maduga manaba mongda namli amasung wangli da soiramki Khulsing asida su yum dukan amadi kaithel na chingba kaya mai thadoktuna amang ata thokhalamki mafam adugi khunja singna phongdorakpagi matungina attack adu kena b amasung PDF na chathakibani haibagi chap chaba khudam changdam lei hairi attack chatharakiba jet choro khulgi manak nakna leiba sam rifles ki personnel singna kumhai yengbagum yengduna leiki yum kai mai thaba adu loiraba matungda Assam Rifles ki personnel sing adu khulda thunglakhi masina maram oraga Assam Rifles ki khut yarungani haibagi chingnaba leibana khunja singna Indian Army da thajaba thamde asigumba fibam masida Home Minister na external aggression natte haibagi maram karino hangladuna Masagi khunja faubangak senbangam daba lengak asil lairubagi kanaba leite haina pendaba wafam kaya thamlakhi nakalamaromda khunja singna khul singa sida state force thambinaba akanba demand tawrabasu state force thambagi mamita haudri masina maram oraga khunja sing pukning wakhal leita daba punsi marel amada leina hori lambi thong amadi mai singi khudong cha daba kaya leibana khunja sing hingbada awaba kaya ama thengna hori amaromda khul sing asigi phibam yengsin budget kiba kokomi MNFCC IPF Manipur nadi attack adu external aggression ni phongdorakli yengsing khongchat adu kamari leinana kokomi gi wangangloi santana hakpham na hai Myanmar dagi lakpa kuki terrorist sing aduna chatharam khiba attack adu Jammu amasung Kashmir da chathaba oiramlabadi India lengak tumina leiramgadra attack chathakiba khul sing adu gi manakta Assam Rifles leina mai tharambagi thodok adu khunja singna hakthengnana uhobada natana attack adu gena b amasung PDF na chathakibani haibagi video footage su leirabani masi faubada Home Minister na karamna external aggression natte hairibano chonglawbigi bomb attack amadi atai thodok kaya namshinduna thambagum jet choro namli amadi wangli gi attack asisu lengakna namshinduna thamna bo khotnari haina mahakna lengake mathakta maral sikhi Lami bamido amani la amaga nungdang hingda tharam manate ko minno wawi video mayamam leire khunja singi explanation mayamam lei high explanations mayam sigi marakta Manipur government amadi Manipur gi home department na hojik phauda hafta amena lanthora basi phauda atopa thodok sing handak thokiba atopa thodok sing tronglawbi oigera ama oigera even ngarangan tupul gi thokba thodok everything je namjal laga chanai funai na laga thamba dongna sizu dum chanai na laga loisan gi haibagi government gi mong man base who were the culprits me kya lamino kanano kadom de changak pano what are their whereabouts what are their ID moise kana no guys kaim verify to bida prajada laga cheng bora amaga hoje haibi do alu bora amaga piramaga alternative arrangement tawgane na haibase akoi Manipur miyam na penbam tok prasane akoi gi mafam sida sumaina tawdun leiringe sida awa anangsi thengnare adu bo hoji koi kari tungda so kari si tawdabi na ngai tawdana ngai masi akoi gi akoi gi sarkar lom de Manipur sarkar ta ki thorang si akoi pamjai Manipur sarkar na akoi Manipur ngak pa haisi akoi Manipur sarkar ki mathauni aduna makoi sing sina lakbiraga akoi bo akoi gi center ki force na tabi da ko akoi gi Manipur ki oina state force ye akoi na yam pamjai maduna akoi na leiminna leiba kan da santi phangini haibisi ena hajaningi
Central government